ipu ibungo Alimuddin sahibna Alimuddin na mahagna lauramba mahagna kathok amadi mahagna sarkar pairaga leigedaba situation du fawba kathuaga university asigi damakta tonganba mot manaba manadaba mayam sing punsilaga lamdam si chawkhattaba yade haibagi mawga ma sagat piramba se aikhoi as a mitai pangal community sahi cha kaya dagi lerklaba community ama hoina aikhoi na lamdam masigi co architect wai haibase masi maknasu laraba khudam mamakta da ngasi yamna itihasik oiraba November gi tang Taraga Mapan, Yum Sakaisa Numit Asida, Ekoi Hosik Lazariba, Senate Hall, Manipur University Asina, Mapungoina, Manipur University Student Union, Musuna, Maruiba Todang Lauraga, Nasidagi Sahi and Kaigo Humdoigi Mamanga 1972 gi, November gi Tang Taraga Mapal, Numit Asimaktada, Hairiba Mafam Asi, Dagi Kizitang. Salaga meter sama muk salaga leiba mafam amada Manipur gi ngasi yamna chauthok chanangai oiraba aduguma Manipur University asigi Jawaharlal Nehru aikoi gi PG aikoi University PG Center ama ihal hana mafam asida linkhat khibagi adugumba thauramda mapungoina United Mitai Pangal Committee Manipur bu aikoi thauramasi yaubi nabagi damakta haibirakpa masimak yamna thamoi sengna Musu amadi masiga mari lainaba maruaina mumwa atei tongan bai khoigi faculty sing dean student development gi amadi VC ngasi gi guest punama kusu thagat phongdok chari loinana hairiba foundation day khoigi 53rd foundation day asi tasengna na itihasik oiraba loinana matamaduda chief minister oibiramba ekhoi ponamani kai khomnajariba mahaki contribution se tasengna na real time architecture the bill Manipur gi itihas ki achauba yamna singthana ngai oiraba dugumba thabu ama khakni maramdi aikhoi university gumba awangba thaki mahi tampham sangsing asinani pithribi da ngasigi thoklakliba chawkhatpagi amadi maduda research amadi development mayam ama ngasi pithribi da uribasi adu thengkhang kayarakta masi ignore tawraga aikhoi organization kayamana Hairiba Numit Asit Pangthok Nabagi, Kayarak Hanna, Hanjin, Taurom Matung Dangasidi, University Gi, Musugi Maike Dagi, organized Toropa, Amadi, Hairiba Taurom Asimak, Calendar Gi Programa Moina, Amadi Tongan Bahariba, Foundation Stone Gi Tamlimafam Areasi, developed Togani Habiramba, Amadi, Hairiba University, Karam Haurakige Haina. Hek haubadagina steering committee dagi Manipur gi legislative assembly da masigisi karamaina pass tawkhiba university kamaina olakhiba amadi matamdu da mapungoina mitai pangal community asigi yamna pride oiba aduguma marhum aikoi gi ipu ibungo Alimuddin sahibna Alimuddin na mahagna lauramba mahagna kathok lamba amadi mahagna sarkar pairaga leigedaba situation du fawba kathuaga University asigi damakta tonganba mot manaba manadaba mayam sing punsilaga lamdam si chawkhattaba yade haibagi mawga ma sagat piramba se aikhoi as a mitai pangal community sahi cha kaya dagi lerklaba community ama hoina aikhoi na lamdam masigi co architect wai haibase masi maknasu laraba khudam mamani haina ngasigi aikhoi gi November gi tang taraga mapan sok lising amaga samapan ga humdraga nithoida Linkhat lamba adugumba university asina chauba khudaba moire aduna ikoi punamak lamdam masi semgat sagat pada lamdam masigi yamna value leiba share oiba amaga coexist tauba lungsi chanana leiba amadi lamdam masi amna shanti leiba pithribi na phagnariba knowledge punamak phangba ngamba adugumba university amasu oiraklibani amadi makha tana su pithribi gi manungda khwaidagi maming leiba university singi manungda chanbu oirasanu haiba UMPC gi asigumba yaifo paujela siga loinana ngasigi 53rd foundation day Jawaharlal Nehru University Postgraduate Center asigi damakta ai matanga swaida ikoi gi phum khara si tension jari thank you so much